Agnipath scheme se armed forces the nahasing luksinabagi anova recruitment model amani haibse part 1 video dege khoi khangminakre prajasing marta scheme asibu yaningdaba phak ani thokli haibasu haijakre government pion amagi retirement plan afau Agniveer sindagi hena kana be heli jana fau makoi kharana lauri adubu naha moina I kengalakpada matam khradang orso army join tawduna leibaki seba mutang gi tarungge khanjabasingi mafamdadi scheme asi achobu khudong jaba mane kuina tawthagi haragana 25% adugi manung janabu kanna honaba tare chal hodragana phangdor besan famamadi loan gi khudong jaba dugi matingna karino hodong na bahona bataye dana scheme asibu yam phana khanjaba miyoi lak aksuleidi Agnipath scheme si faifati haiba magi oiba mona social media ichau thokle ngasi videos da maruina Karigidamak lengangna sigum scheme asi Puthorakkhribano scheme asi salaiba leibaks da tukimating maruoi masi salaida busuya yadrabgum lengangna khalibsi kari maram leibagino scheme asi yaning de haina chongthrupa miyoi kanglup aduni yalapa maraida khana ningai oiba point maram jaba point yaubra asina singmusing maram da ngasi videos da neina jagane ahan boina khangmina sei Agnipath scheme Karigidamak Puthorakkhribano wahangsigi pakhumsi sigi charts dagi khangba yagane column anis da mungtang yengbiyo sida leirisi amana defense pension ni aduga amana defense services ki capital outlay ni capital outlay haribasi anulan gi khusukulai tanks aircrafts warships singba Indian army bo atopa malim gi sakti leiba leibak singi army gi le mananaba anobu khusukulai leiba thadari besan phamadune army modernized to bahayasi leibaks na nungdum staida masagi mafam ama kanjaraga khongpham sena lepchana bidamukti yam maru oi charts the yingminase 2019 dagi 2013-14 fawda pension da kharsa turbe senpam stay capital outlay da haidi army modernized to da kharsa turbe senpam sna yam hele chada phumphutara gi changde hele adubu mathang chahi dagi capital outlay da turumba kharsa se khangai hai thakre crore lising manga ga chatret hai thakre aduga pension da turumba kharsa sna khangai hai galakre crore lising taramanga hai galakre masdaiti makhatak pa sahi sing astaso pension namadi capital outlay da turumba kharsa se yam thui khitkhina dana dum laikre matangs da hangba yabo hangde 2014 da kari thokibdagi pension gi kharsa se khangai hai galakribno haibasne masigi pakhumde one rank one pension haiba scheme asi salairakpadagine scheme asigi arai wuhan thokde adomsi chahi taramanga service tormaga 2014 da retired over Indian army ki officer amani khallase aduga topa nanga rank chamana officer amaso nanga chamana na chahi tara boiro taramanga boiro service tormaga mana 2020 is the retired tor haina khallase matangs the scheme asi salai keeps na marmaraga nabani na phangdori pension gi amount se sanfam se chap managane army gi tolop se matam kurim khri chakulam bane adugo pension so adugo mamang da retire to kibasing na phanglamba pension ga hojib retire to pusing na phangba pension ga chap man halpa matam da de defense ki pension kharsa se khangai haikla khibane 2016-17 dagi 2019-20 gi kakhal singbiyo pension da kai thokpa senpham na capital outlay da kai thokpa senpham dagi fau hengat khrista de samjil la hairabada Indian army bu matam siga suna wainaba modernized army mo henna bhona da kai thokpa senpham dagi pension da kai thokpa senpham ne hengalak le haibane masimakti yam khudong thiningai oiba phibam amo oina lorupa galoina na army na moina pension da kai thokliba senpham si hanthalaga army bu modernized toba anobo khusuklai leibarum da mai onsin ba pamuk padagi army bu henna powerful ohin ba pamuk padagi pension nungson leitaba Agnipath scheme asi puthorokna bagi ahan maram oirakibane masida su nadana Agnipath na lanmi gi changchat ki sahi se kunthani toi oiribase su kuntar ta haital pang ngamgani dana army chimna phungdokle adoi taragadi Agnipath scheme Puthorakkhribagi khwai maru iba maram se pension da kai tholiba kharsa se hanthalaga army modernized to borum doina kharsa hengat anamagi pandam dane amadi lanmi singi changchat ki sahi hanthana bani haibane adubu mi loina wakal manaw haibadi oithuk loidabani na scheme asibu phai phate ani haina nabagi nakal ani maki mi su thukle scheme asina piri ba kanam singi maramda
Part 1 video da panjakhre. Tentak ningsing minase. Tolop ki oinadi hanagi jawan singdagi hengatna piba horakane. Hanagi di jawan gi tolop se ahan ba chahi mari gi oina thag lising kun mathoi ge chatre gi horakane. Aduga Agnipath scheme dagi sanglapa Agnibir sing gi oinadi thag gi tolop se lising kun thran gi horakane. Aduga moi gi tolop sti chahi gi oina hengalakane. Chahi mari estaida. Tolop su saukatba loan ga jawa sinpham amasu lawba yahanba thabak lorakpada lupa lakh 13 henba sinpham amasu phangdoiba lengakna suna su haini madudi Agnibir oiramlaba army training phanglaba haibase sadharol miyoi amadagi dedom hena akhangkanba discipline leiba experience leiba se hendoribane maramsna thaba ama tanabda boiro samasna ngi janafam se hena wangkhlakni hairi CAPF Assam Rifles su Agnibir oiramba singi 10% reservation pini adana lauthokre Scheme sibu fate yaning dihane chongthorpa mi sing yelpa maraida khanaba yaba sensible arguments su yortaba natte Aikhoi hoje khanaba yaba marai sensible arguments ani tang khangminase Chahi mari leibak kidamak chongthora ma bajawana mana budget na maram oiraga ma pension phangoi dawre Adui targadi budget safalak prating mangnaba MP samadi atai government officers singi pension di kaktriba karigino haibasne Machin kumak payawe moigi pension si kakthaba matamda lengang sep tawdoise supnai crore khatagi wane sidi jawan lakh ki pension da kaithokliba duga yam khenagane adubo counter argument ti budget asna tasengna problem am oiba targadi michang khainai dana masagi ina khundri khunduna leiba ex MP singa sigi pension su kakadoni chap manana temgadabani haibasne masidi aisu yajaningi ani sub argument Chahi mari te service tawgadaba matam kharati lanmi amana lisang sitpa thabakti tawjaning adu phangdabadai chahi mari khaktugi leibakini haiduna irai lain hekta mathwai kupak da phandorisi masi achumba thong la haibasne panbayai ningsing bayai Mantri Mandolday police day kride myamsna sanction batanagadaba khutong thiba tamthiba emergency mada maribakini haiduna mairakte songsin doribase army gi lan missing khaktane terrorists na khudum chan kraba hotel amada sini sangni khangdana songsin doribase ministers na te army gi lan missing khaktane ulen ta bangam khai ki temperature da nongmai maruna ko ya da wit pai hapthing na ngam khai nga ka doribase army gi lan missing khaktane MPs na traga government officers sing natte Adui targadi just for 4 years chahi mari khakidamak nai diba michang mikhai mirak state dan hasangna Agnipath scheme se apply to form thopra haiba sik arguments ne